ꯑꯩꯒꯤ GoProꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯁꯦꯝꯃꯔꯣꯏ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯩꯔꯛꯀꯦ ꯄꯥꯎꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯣꯗꯤ ꯇꯧꯕ ꯕꯥꯏꯛ ꯑꯃ ꯂꯩꯗꯅꯀꯣ ꯃꯌꯥꯝꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯕꯥꯏꯛꯇꯣ ꯑꯩꯉꯣꯟꯗ ꯁꯨꯡꯆꯥ ꯆꯥꯟꯅꯗꯦꯕ ꯑꯩꯅ ꯍꯦꯛ ꯄꯨꯈꯠꯂꯛꯀꯦ ꯇꯧ ꯇꯥꯔꯗꯤ ꯒꯥꯔꯤꯁꯦ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯌꯥꯔꯛꯇꯕꯗꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯦꯔꯥ ꯁꯤꯗꯤ ꯀꯩꯗꯧꯋꯦꯒꯦꯅ ꯃꯊꯥ ꯁꯥꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯅ ꯈꯪꯕ꯭ꯔꯥ ꯕꯦꯁꯄꯥ ꯑꯃ ꯂꯩꯒꯦꯅ ꯕꯦꯁꯄꯥ ꯑꯃ ꯂꯩꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯉꯥꯡꯉꯝꯕꯅꯦ ꯒꯥꯔꯤ ꯑꯃꯨꯛ ꯃꯣꯗꯤ ꯇꯧꯗꯣꯔꯦꯅ ꯑꯗꯣ ꯁꯤꯒꯤꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯣꯗꯤ ꯑꯝꯇ ꯇꯧꯗꯕꯤ ꯀꯝꯄꯅꯤꯒꯤ ꯃꯑꯣꯡꯗ ꯂꯩꯒꯦꯅ ꯂꯩ ꯑꯗꯣ ꯂꯣꯏ ꯁꯤꯗꯣꯏꯅꯤ ꯁꯤ ꯁꯤꯗꯣꯏꯁꯦ ꯌꯥꯗꯕꯈꯩ ꯂꯣꯏ ꯁꯦꯝꯃꯒꯦꯅ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯑꯃ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯩ ꯃꯃꯥꯡꯒꯤ ꯕ꯭ꯔꯦꯛ ꯀꯦꯕꯜ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯦꯛꯁꯦꯂꯦꯇꯔ ꯀꯦꯕꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯅꯤꯡꯒꯤ ꯕ꯭ꯔꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯣꯛ ꯀꯦꯕꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯇꯦꯡꯀꯤ ꯃꯤꯇꯔꯁꯨ ꯆꯠꯇꯦꯕ ꯑꯗꯨꯒ ꯕꯦꯁꯄꯥꯔꯁꯦ ꯇꯦꯡꯀꯤ ꯐꯨꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯩꯁꯦ ꯂꯣꯏ ꯁꯤꯗꯣꯛꯇꯣꯔꯦ ꯑꯦꯛꯇꯤꯚꯥꯒꯤꯗꯤ ꯃꯃꯥꯡꯗꯤ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯐꯨꯛꯄ ꯌꯥꯕꯅꯦꯕ ꯑꯗꯣ ꯕꯦꯁꯄꯥꯔꯒꯤ ꯑꯣꯏꯅꯗꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯩꯅ ꯇꯧꯗꯦ ꯈꯨꯠ ꯂꯦꯡꯗꯣꯏꯅꯦ ꯃꯃꯩ ꯆꯞꯄꯒ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯗꯤꯖꯜ ꯑꯣꯛꯇꯣꯗ ꯄꯨꯈꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯗ ꯈꯔ ꯀꯣꯞꯄ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯀꯣꯞꯄꯦꯕ ꯁꯤ ꯐꯖꯅ ꯀꯣꯞꯄꯅꯦꯕ ꯁꯤꯁꯨ ꯐꯖꯅ ꯀꯣꯞꯄꯅꯦꯕ ꯁꯤꯁꯨ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯀꯣꯞꯄ ꯅꯠꯇꯦ ꯑꯗꯣ ꯁꯤ ꯐꯨꯛꯇꯣꯛꯏꯉꯩꯗ ꯁꯤ ꯐꯨꯗꯣꯛꯍꯧꯔꯒꯦ ꯁꯦꯝꯍꯧꯔꯒꯦ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯨꯛꯄ ꯌꯥꯅꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯈꯨꯠ ꯈꯔ ꯂꯦꯡꯒꯦ ꯇꯧꯔꯒꯦ ꯅꯩꯔꯒꯦ ꯃꯣꯗꯨꯗ ꯁꯦꯝꯕ ꯂꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯝꯗꯤ ꯅꯝꯈ꯭ꯔꯕꯅꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯀꯔꯝꯕ ꯐꯥꯏꯜꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯛꯄꯗ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯁꯤꯟꯗ ꯌꯥꯎꯗ ꯇꯥꯔꯗꯤ ꯐꯖꯔꯣꯏ ꯅꯝꯕ ꯆꯠꯂꯨꯔꯁꯤ ꯁꯤ ꯈꯥꯝꯕꯝꯁꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯁꯣꯁꯦ ꯑꯔꯪꯀꯩ ꯂꯣꯜꯂꯕꯅꯦꯕ ꯁꯣꯁꯦ ꯍꯥꯡꯊꯣꯛ ꯍꯥꯡꯖꯤꯟ ꯇꯟꯗꯅꯀꯣ ꯏꯊꯨꯡꯉꯥꯏ ꯊꯝꯒꯗꯕꯅꯦꯕ ꯁꯤ ꯂꯩꯔꯦꯕ ꯑꯩ ꯁꯤꯗꯤ ꯑꯃꯨꯛ ꯊꯧ ꯂꯩꯔꯕꯅꯦ ꯑꯗꯣ ꯊꯧꯗꯣꯛꯑꯒꯦ ꯉꯁꯤꯗꯤ ꯊꯥꯎꯒꯤ ꯃꯤꯇꯔ ꯑꯃ ꯌꯥꯔꯝꯅꯤ ꯀꯥꯈꯠꯂꯣ ꯁꯦꯂꯔꯁꯦ ꯁꯤ ꯂꯩꯈꯠ ꯃꯇꯝꯗ ꯁꯤ ꯍꯜꯂꯤꯁꯦ ꯎꯈꯤꯗ꯭ꯔꯦ ꯃꯇꯝꯗ ꯇꯧ ꯁꯤ ꯍꯟꯗꯕꯅꯦ ꯕ꯭ꯔꯦꯛꯁꯨ ꯐꯥ ꯃꯇꯝꯗ ꯀꯥꯞꯊꯣꯛꯇꯕ ꯁꯣꯝꯒꯤ ꯕ꯭ꯔꯦꯛꯁꯨ ꯐꯥ ꯃꯇꯝꯗ ꯀꯥꯞꯊꯣꯛꯇꯕ ꯆꯣꯛꯁꯤꯁꯨ ꯁꯤ ꯆꯤꯡ ꯃꯇꯝꯗ ꯅꯝꯁꯤꯜꯂꯒꯁꯨ ꯑꯁꯣꯝ ꯀꯟꯅ ꯀꯥꯞꯊꯣꯛꯇꯕ ꯑꯗꯨ ꯀꯥꯞꯊꯣꯛꯑꯦ ꯀꯤꯂꯣꯃꯤꯇꯔ ꯆꯦꯜꯂꯦ 20 ꯁ꯭ꯄꯤꯗ 10 ꯊꯧꯕ ꯌꯥꯔꯣꯏ ꯒꯥꯔꯤꯁꯨ ꯌꯥꯝ ꯆꯜꯂꯦ ꯍꯜꯂꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯏꯗꯤꯠ ꯇꯧꯔꯒ ꯉꯁꯤ ꯊꯥꯒꯠꯇꯣꯏꯅꯦꯕꯀꯣ ꯁꯤ ꯁꯤꯒꯅꯦꯜ ꯂꯥꯏꯠ ꯊꯥꯟꯕꯗ ꯇꯤꯠ ꯇꯤꯠ ꯈꯣꯡꯕꯤꯒꯁꯦ ꯁꯤꯒꯤꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯝꯅꯤ ꯑꯗꯨꯒ ꯇꯦꯡꯀꯤ ꯃꯤꯇꯔ ꯌꯥꯔꯝꯗ꯭ꯔꯤꯗꯣ ꯁꯤ ꯃꯤꯇꯔꯗꯅ ꯑꯣꯏꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯇꯦꯡꯀꯤ ꯃꯤꯇꯔꯁꯤꯅ ꯁꯤꯁꯦ ꯍꯤꯛꯑꯦꯕ ꯁꯤꯁꯦ ꯁꯤꯗ ꯇꯞ ꯅꯞꯄꯒ ꯁꯤꯒꯤ ꯀꯣꯜꯁꯦ ꯆꯪꯉꯒ ꯌꯥꯒꯗꯕꯅꯤ ꯁꯤꯅ ꯑꯍꯥꯟꯕ ꯂꯩꯔꯛꯄꯗꯨꯅꯦꯕꯀꯣ ꯁꯤ ꯀꯣꯞꯄꯁꯤꯅ ꯕꯕꯥꯅ ꯐꯨꯗꯣꯛꯄꯤꯔꯝꯃꯦ ꯕꯕꯥ ꯂꯥꯛꯄ ꯇꯥꯏꯃꯤꯡꯗꯅꯦ ꯁꯦꯝꯕꯁꯦ ꯐꯖꯅ ꯀꯣꯞꯄꯗ ꯌꯦꯡꯉꯣ ꯈꯪꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯁꯤ ꯁꯥꯏꯠꯀꯤꯁꯨ ꯁꯤꯁꯦ ꯐꯖꯅ ꯀꯣꯞꯄꯅꯦꯕ ꯁꯥꯏꯠꯇ ꯌꯦꯡꯕꯗ ꯈꯪꯗ꯭ꯔꯦ ꯁꯤꯗꯣ ꯁꯥꯏꯠ ꯂꯥꯏꯟꯁꯦ ꯁꯥꯏꯠꯇꯒꯤ ꯌꯦꯡꯉꯛꯄ ꯁꯥꯏꯠ ꯂꯥꯏꯟꯁꯦ ꯁꯥꯏꯠꯇ ꯌꯦꯡꯉꯛꯄ ꯁꯨꯃꯥꯏꯅ ꯈꯪꯀꯣꯞ ꯀꯣꯞꯁꯟꯈꯤꯕꯅꯦ ꯁꯣꯏꯅꯥꯏꯕꯩ ꯇꯥꯏꯞ ꯇꯧꯕꯅꯦ ꯁꯨꯃꯥꯏꯅ ꯆꯠꯄꯗꯁꯨ ꯌꯥꯏ ꯑꯗꯣ ꯋꯥꯏꯠꯁꯦ ꯄꯥꯝꯗꯕꯅꯦꯕꯀꯣ ꯃꯆꯨ ꯑꯃ ꯁ꯭ꯇꯤꯀꯔ ꯂꯣꯏꯅꯃꯛ ꯐꯨꯜꯗ ꯅꯞꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨꯏꯇꯥꯔꯁꯨ ꯑꯩ ꯕꯥꯏꯛꯇꯣ ꯌꯥꯔꯕꯅꯤꯅ ꯁꯤ ꯅꯞꯄꯔꯣ ꯀꯣꯟꯅ ꯇꯞꯅ ꯅꯞꯄꯒꯦ ꯌꯥꯎꯁꯪ ꯃꯇꯝꯗ ꯂꯥꯛꯄꯁꯤꯗꯀꯣ ꯌꯥꯎꯁꯪꯒꯤ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯑꯁꯥꯏꯕꯨ ꯀꯩꯕꯨ ꯀꯣꯏꯕ ꯆꯠꯅꯕ ꯍꯥꯏꯅꯀꯣ ꯂꯩꯕꯅꯦ ꯑꯗꯣ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯕꯕꯥꯗ ꯉꯁꯤ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯦꯀꯣ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯨ ꯇꯦꯛꯁ ꯇꯣꯟꯕꯁꯦ ꯈꯛꯇꯪ ꯉꯥꯏꯔꯦ ꯇꯦꯛꯁꯁꯦ ꯊꯤꯗꯣꯛꯑꯒ ꯅꯪ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯅꯤ ꯍꯥꯏꯕꯀꯣ ꯇꯦꯛꯁ ꯑꯣꯏ ꯊꯤꯔꯅꯤꯕ ꯑꯩꯒꯤ GoProꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯃꯦꯞꯇꯣ ꯑꯗꯨ ꯍꯥꯞꯅꯕ ꯑꯦꯗꯥꯞꯇꯔꯗꯣ ꯂꯩꯒꯦ ꯇꯧꯕꯅꯦꯀꯣ GoProꯁꯤꯁꯨ ꯀꯩꯅꯣꯒꯨꯝꯕꯅꯦ ꯑꯥꯏꯐꯣꯟꯒꯨꯝꯕꯅꯦ ꯃꯥꯏ ꯄꯣꯠꯁꯤꯁꯨ ꯇꯥꯡꯉꯦ ꯑꯗꯨꯒ ꯃꯥꯏ ꯑꯦꯛꯁꯦꯁꯔꯤꯁꯨ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯦꯛꯁꯇꯔꯅꯦꯜ ꯃꯦꯞ ꯍꯥꯞꯅꯕ ꯑꯦꯗꯥꯞꯇꯔ ꯑꯃ ꯂꯩꯌꯦꯕꯀോ ꯑꯗꯨ ꯂꯨꯄꯥ 4,500 ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯅ ꯑꯃꯨꯛ 1,000 ꯃꯌꯥ ꯄꯤꯌꯦꯕ 5-6 ꯑꯗꯨꯃꯥꯏꯅ ꯆꯪꯅꯕ ꯂꯩꯕꯅꯦꯕ ꯑꯗꯨꯗꯣ ꯇꯦꯛꯁ ꯊꯤꯗꯣꯛꯄ ꯃꯇꯝꯗꯨꯗ ꯈꯔ ꯁꯥꯡꯅ ꯊꯤꯗꯣꯛꯎꯔꯁꯦ ꯂꯨꯄꯥ 2,200 ꯑꯗꯨꯃꯥꯏꯅ ꯆꯪꯅꯤ ꯍꯥꯏꯌꯦꯕꯀꯣ ꯆꯥꯎꯔꯥꯛꯄꯗ ꯑꯗꯨ ꯊꯤꯅꯕ ꯑꯣꯏꯅ ꯄꯩꯁꯥꯗꯣ ꯊꯥꯈ꯭ꯔꯦꯕꯀꯣ GoProꯗꯣ ꯀꯣꯟꯅ ꯂꯩꯔꯅꯦꯕ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤꯗ ꯄꯩꯁా ꯆꯠꯂꯤꯁꯦ ꯐꯖꯅ ꯆꯠꯂꯦꯕ ꯑꯥꯏꯐꯣꯟ ꯂꯩꯔꯦ ꯕꯦꯁꯄꯥꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯁꯨ ꯑꯃꯨꯛ ꯂꯩꯔꯦꯅꯀꯣ ꯑꯣꯜꯃꯣꯁ ꯑꯩꯅ ꯆꯥꯎꯔꯥꯛꯅ ꯄꯥꯕꯗ 1,23,000 ꯒꯨꯝꯕ ꯆꯠꯂꯦ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯔꯛꯄ ꯊꯥ 3ꯁꯤꯗ ꯑꯗꯨꯅ ꯁꯦꯜ ꯑꯝꯇ ꯂꯩꯇꯕ ꯄꯨꯔꯥ ꯇꯦꯡꯕ ꯁ꯭ꯇꯦꯖꯇꯨ ꯑꯣꯏꯔꯦꯕ ꯒꯥꯔꯤꯁꯦ ꯑꯇꯣꯞꯄꯗꯤ ꯑꯦꯡꯒꯜꯗ ꯆꯠꯈꯤꯗꯔꯦ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒꯗꯤꯀꯣ ꯈꯗꯥꯡꯁꯦ ꯃꯁꯥ ꯃꯇꯣꯝ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯏꯗꯤꯠ ꯇꯧꯕꯗ ꯈꯨꯋꯥꯝꯅꯦ ꯚꯤꯗꯤꯑꯣꯗꯤ ꯌꯥꯏꯒꯩ ꯇꯦꯟꯅꯕ ꯍꯣꯠꯅꯕꯅꯦꯀꯣ ꯋꯥꯗꯤ ꯃꯌꯥꯝ ꯉꯥꯡꯗꯣꯏꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯏꯁꯤꯗꯤ ꯈꯖꯤꯛ ꯈꯔ ꯈꯛꯇꯅꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯍꯥꯏꯔꯒ ꯀꯩꯅꯣ ꯄꯟꯒꯦ ꯑꯩꯒꯤ ꯁꯤꯁꯨ 1080/60 ꯐ꯭ꯔꯦꯝ ꯄꯔ ꯁꯦꯀꯦꯟꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯁꯤꯕꯨꯗ ꯆꯞꯄꯦꯕ ꯑꯁ ꯑꯩꯒꯤ PCꯁꯤꯁꯨ ꯁꯤꯁꯨ SSD ꯑꯝꯇꯪ ꯁꯤꯟꯗꯕ ꯌꯥꯔꯣꯏ ꯅꯠꯇ ꯇꯥꯔꯗꯤ ꯑꯥꯏꯐꯣꯟꯒꯤ ꯕꯦꯁ ꯀꯦꯃꯦꯔꯥ क्वालिटीꯁꯦ ꯐꯪꯕ ꯉꯝꯗ꯭ꯔꯦꯕ ꯈꯤꯇꯪ ꯃꯌꯦꯛ ꯍꯟꯊꯔꯒ ꯅꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯀꯩꯅꯣ ꯕ꯭ꯔꯗꯔꯒꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯗꯦ ꯑꯥꯏꯐꯣꯟꯅꯦ ꯍꯥꯏꯔꯒ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯃꯔꯝꯗꯤ ꯏꯗꯤꯠꯁꯦ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯅꯝꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ
ओके फाइनली ngasi vlog sigi point da lage adu ai bike ko mayam khangam ba hana gi sigi fibam je leitana ko ado si jung pura modi to ga si bike da ni ko mole si je pulsar all model da gi sigi bike ole dan ko sigi bike da gi huji mu ole dina sigi mo di ne ba si mo je kamai to ole ke hai ba je sigi video ne ai ngasi semak to je ta de video ji namma ga loi na thamaga le ba adu ta jo fajana complete ora kana thagat ke na thagat ta thammane ba ado ngasi di fajana complete oiram ni na ko thagat pa horage aroi boi bi ai sigi sinjina sigi bai thawwa je sigi mong ji da ya thogan ro do namo ge fajana sigi vlog se covid matam gi wari dagi hogdoi ba covid manungi akoina yamna waba numit taragana nonga mangai ba waba nonga lagana numit tar bangai ba wabai matang do adum kanda ne aduga babaju khudyam lengma mi ne khudyam lengma mi ne ba tubina phammaga lei ja ti haina jada ba khudyam wacha bo ba humang ta ge nungsa makta thaba dum chujara lei ja ge ba mi ja ne ba ko je aduda aina haire ba baba da bai bai che modi to thu je haibne gas cam lei gi hangmane hoi gas na sone kai ma gas to lei ta ba ta de poto phangoi doi ne ko baba gas ek lo ga lockdown to thalam ne pai ge le ne semda je ne ba adu dei sem ba hore ine ba bai che si tang sin ge to mane ba ko weight am lum me na amo de si de le ba si je kai kai na am ha pa ge aina style to si am lum me ba sungum ba ani mung lum me ba ama je masai company je sin ge ta udu da lakthok pu da tanki lakthoi ko tanki ai ge foot rest silai ra saka silai ra ado sum semak pada maning gi ka thale mangi ka thap pa da gari je kan me fibam lai ge da mamang silai ra ka dang si da loi ge tu sa da la ko loi ka that kare karam fibam no modi dog doi no khang tre ha ba ge na de da cm last yu ko kai mum da pula pi gi brai jo khang ba ja na te mai ju jam mam me ai di dukan thungang te ba lockdown manung da su ni na ka si da thungom lai ja si ka tang da gi ne duka si da pra challenge sama ne mi si hap na bo na ba numi ni chang cm na bo na ba da chaka ji na v2 gi chaka oi ba si da chana ram da ba ki shape che sinang khale sim la e si kan thong kha ta rai na pam kra oi re si e column ni e si mu thap se atra si nam e si da mathak te lak pa view oi ba maning gi sit ni single light markat light sina number plate sina shot view session fala ni section silan si tanki sida ka to ba single light markat backlight sina sigi se de ba sigi se kon sa se sumana la ka to la aduga sigi posina si je from angle di yang best straight man be wa ne ba theklak tu ne ba hi Sometimes I get so mad, there's no controlling me. My thoughts get so bad, I'm like, I might grab a bat, I don't know. My wrath, my blood boils over like, oh God. Sima khagi, sirapak na mark sem je, the mark sem je ka. Sigi NGTF direct log was yam why, adi kuba law manaraktam in the car. The yam tea sama mon sana cartoon box law ni dana. See any shame however. Cartoon box se lauraga. See putty cartoon box the sa to ga makana line ching ga swan na chlo doi ni ra phade ai na ju sem doi ni na ba ko camera man jo ina oi doi ni na ya tra hajik la stage se si sang ge le ba ni sam wang ma le ta ki mark se si je plate swa to lam ba do si je ka khre si je ka ka na si ja li ja pa ga se pon pon cho ma tung da si ma thak sa do so to ni so ga do ga si je look che se lu pha da ni si ja li je kra di na ma tan da si ja li ni si je gari achobagi air filter maning yong adu jali dine pra plane oina tokta de thau gi din hapa mala ni dana God, here goes. I lost all feeling from my head to my toes. You said some shit that I can't let go, so just stay tuned for the rest of the show. So have you ever felt betrayed? Switches how you see things, realize something needs change. Cause I know you got me f***ed up. Let me show you what's up. Cause enough is enough. I'll take a face full of pavement just to make a statement. I know there's no turning back. Oh God, adrenaline wasted, so mad I can taste it. Rang ka pati lura ba ko finishing di adra di chi sabi matam lai tra ba chi sabi matam yam sang e ba ngon da somna kan da thok mayam lai salwa kut cha je lura to